nangna sase kana amataga changdamna biganu karigum nangna changdamna bataraba nangi na punji do ningba kaiba nungaidaba pendaba kayamarum thallaga na punchi do adum leikhraga dawbane nasaktiba lairaba miyamna tugatjenaba nangse kwaidagi nungaiba punchi amane maram khangbibra karigumba maram khangbininga taragadi video se loiba phawbadang yengbiyu matamamada kwak ama yamna ningba kaina leirami mahak matam chupada kaptuna da lelami nongma nupa amana mahakna kaptuna leirambado thingnaki matam maduda nupa aduna hangi he kwak nangna kapliba karigino kwakna kapanatana aigidi kari upai lei aigi punsi asibu punsira miyamna aibu ubada yam tugachaba hainadaba poi kana amadana amuba machuse pamdi maramaduna ai kaptuna dum lenjari bani masira aigi punsi kayada lebak thigrabano aigi punsi nupa aduna atoi bataragadi nangna oiringi basi karino kwak aduna ai swangi kangagi punsi se yam kalakchai nupa aduna hoi phare ai nangbu kanga ohelagi adubu nakpo ina kanga ohendringai mamangda kangagi manakta chatlaga amuktang hana unarukisi makhoi kangagi manakta laki kwak aduna kanga du uba matamda marup kanga nangse kayada phajakrabano kayada nithijakrabano nangi white color se kayada nithijakraba machinani miyamna white color bu pamliba nangi punchi se kayada nungairamgadabano nangdi kayada naraibak phagrabano kangana itaw kwa aigi punchi se nungai haina nangonda kanana haigene aigi punchi se yamna ningba kaina lelibane aigi kuchu se angu boir majina maram oiraga ai ningba kaiduna leiribane kana amatana waiche pamba nati ai khoise taibang miyoi bana pha duna hatningba matamda hatlaga makhoi gi machinjak oiribane ai khoi gi chadong che kaithinda market yoli bane ai gi punchi se ningba kaina yam wana leli bane nupa aduna adoi bataragadi nang kari oiba pamge kangana ai perat oiba pame nupa aduna phare ai nangbu perat ohelagi adubu aina nangbu perat oi handringai mamangda ai khoi chatlaga perat po hanna amukta unarukisi makhoi ahum perat pu unaba jungle da laki jungle aduda makhoi ahumna perat pu yam wana thirame phangba kouba leiramdi adubu kaina thangda perat ado makhoi ga thengnaki makhoina perat pu hek uba matamda wow kayada fajakrabano nakse kayada nigtigraba naki punsi se yamna nungairamgani ko nangodi henna nungaiba malemsida ani suramoi ko adubu aikhogi lebaksidadi mado amada tamamdre beratna matau karamna nakhoina aise happiest life amani haigadoriba aigi punchi se ningba kaiba
नुंगाइतबा मपोक अमने उवा नापी सिंपी सिंगी मचुगा मानरुब अइसे नखोइना थिरकप मतमदा अइबु पाक थीबा फंगनमोय मरमदि अइगी मचुसे ग्रीन असंगमने मरम अदुमकना नखोइना अइबु थीबा फंगदबने कना अमदना अइगी सफमसे उबा फंगदे अइगी पुंसीसे महाव याउद्रबा पुंसी अमखकनि कनानासु अइगी सक्तमसे उबीदे खंगबीदे नुपादुना फरे अदोइबा तारगदि नंगना पामिसे करीनो पेरना अई पिकोक की पुंसी पामे नुपादुना फरे अई नंगबु पिकोक ओहेलगे अदुबु नाहकपु अइना पिकोक ओहेंद्रिङै ममांगदा पिकोक की मनाक्ता चतुना अइखोइ माबु अमुक्तंग हाना उनरुकिसि असुमना मखोइ पुन्ना पिककपु उनबा लाखि मखोइना पिकोक हेक उबा मतमदा वाव कयादा फजग्रबा कयादा निंथिग्रबा नाकी माइथो नाकी डांस नाकी पुंसीसे कयादा नुंगाइरमगदबा पुंसीनो पिकोकना नखोइना अइगी पुंसीबु नुंगाइ हैरिसिबु करीदनो नखोइ मयामदगिदि अइना ख्वाइदगी नुंगाइतबा पुंसी हैबदो ओइरिबने तारिबा मखोनसे सादानबगी मखोने मखोइना पिकोक अखोइबु फाबा लाइबने अदुगा अखोइगी सादोंसे मार्केट योनगदौरिबने अखोइगी मतुसे मार्केट योनगदौरिबने मसिरा नुंगाइबा पुंसी हाइसे अदोइबा तारगदि अखोइ मयामसिकी मरक्ता ख्वाइदगी हैप्पीएस्ट लाइफ ओइबसे कनानो पिकोकना क्वाक नंगने क्वाकना मतौ करमना पिकोकना करीगुम्बा मतमदा क्वाकी सादोंग मार्केट योनबा उग्रबा क्वाकना उखिद्रि पिकोकना मखातारे करीगुम्बा मतमदा क्वाकसिंगबु सादानबसिंगना तानबा थेंनख्रब्रा क्वाकना थेंनद्रि अदुइबा तारगदि हैप्पीएस्ट लाइफ से कनानो नंग नताब्रा क्वाक नंगनी हैप्पीएस्ट लाइफ से नंगनी असुमना पिकोकना हैरखि मरमदुना नसाना नसाबु कनागुम्बा अमतगा चांगदमनगनो मसक थीबा लाइरबसिंगसे ख्वाइदगी नुंगाइबा हैप्पीएस्ट लाइफ अमनी हैबदो मसिगी वरी एसिना ताइली वीडियो सिबु नुंगाइबा तारगदि लाइक शेयर सब्सक्राइब तौबिरमु वीडियो से अनोबा चैनल ने मरमदुना मयामना सपोर्ट तौबियु हैबदो हाइजरी।